Nupimacha Amabu Gari Manungda Ekaikhumnaba Manghanbikhiba Meeoi Fadok Pikhre Ngasidagin sahi mangaromgi mamangda masagi sahi taraga tare lomdamak suduna kumja lisingani taraga mapanda pangthokadaba Council of Higher Secondary Education Manipur na lauba Class 12 ki examination da saruk yagadabe mahiroi Nupimacha Amabu Tata haibra amagi manungda namduna Ekaikhumnaba Manghanbikhiba ni haiba naha ama Court na Pokso Act 2012 ki Section 4 gi makada maralaire haiduna Fadok Pikhre Ngahan uri Poksairap Court Complex da laiba Protection of Children from Sexual Offense Pokso Ge First Track Special Court Number 1 Manipur ge Special Just Salam Imosana Mahaki Open Court da lauthokiba order amada Fadok Pikhre banaha adugi maming Pangambam Johnson sahi kunga mapan apokpa P Dilip Kawe Nongbrang Laikai Yairi Poktagi ni haire Court na lauthokiba mahakpo Fadok Pibagi Judgment amasung order gi matungin na February ani 2018 ge Numidang pung taraga minit kuntrarom tarakpada Nupimacha adu Mahagna Bisnupur District ke Moirang PS ki manungsan ba Thamna pokpi mamang laikai da laiba Khwairakpam Chandra kauba Meeoi amage thonggal da Khamba tata Deeper haibra amagi manungda Ekaikhumnaba Manghanbikhiba ni haire Mahagna Nupimacha adu bo Gari asigi manungda hanjin Ekaikhumnaba Manghanbiraba matong mathangi numit February 2018 ge nungthilgi pung mangaga minit kuntrarom tarakpada Nupimacha asibo Bisnupur Kaithelgi mapam amada hundoglambani haire Thaudok asigi matangda Nupimacha asigi apokpi mamana report tawrakpadagi Bisnupur District ke Women PS na Pokso Eki Section 4 gi makada case FIR number 3 close 2 of 2018 register tawduna lokhatkhiba nei aduga thaudok sida senari ba Meeoi asibuna February 3 2018 da case asiga mari leinana phagatkhiba nei Police ki maikay dagi thogdok asigi matangda investigation chatharaba matungda Bisnupur gi Special Court Pokso da case asigi charge sheet thangalakhiba nei adubu case asi September 13 2020 da First Track Special Court Pokso number 1 Manipur da transfer tawrakhiba nei Court asida case asi transfer tawrakpadagi Special Trial Pokso case number 46 of 2020 waina laukhalaga masigi wayal chatharakhiba nei aduga mamang thagi taraga tarukta case asigi Aroiba hearing pangthoklaga reserve tawduna thamlakhiba judgment amasung order na ngahan lauthokhiba nei case asigi wayal chatharakpada prosecution gi maikaida Special Public Prosecutor M Bisambor na lepkhe aduga conviction piraba P Johnson ge maikaida ge Advocate Ramananda na lepkhe court na case asigi hearing chathavaga loinana party animaki mahut sinba council singna tawrakpa submission sing taraba matungda thogdok asigi damak P Johnson bo Pokso Eki Section 4 gi makada Mara lairi haibaga loinana conviction pikhiba nei mahaki Fadoki matam lepthoknabagi sentence hearing na tha asigi kunmathoi da pangthokani haire transgender singna miyam da mitna ba thabak chathaviga no lamdam asida nupi man bi haina khangariba transgender sing ase mapan ipan thokpada ikai ba phaunaramba du Supreme Court ki order amana maning makha tamhankhra nei adubu maning makha tambagi mingda transgender singna mayai ka bachinja ka ya chasinduna Nupa naha singa athengba hing paubada khunai asigi miyamda mitna ba thabak kaya sathariba se athuba matamda tokpiyu haina lamyanba irabot memorial integrated trust ki president malem thongamna phongdorokle konung mamangda leiba nongpok laingak apunba nupi lupke office ta pangthokpu paugi mifam amada malem na hai matam amada North AOC da sex worker nupi kaya ahing nungthil miyamda yengbada nungaitaba thokdok kaya thoklamba do trust asina honabadagi ngaside sex worker sing ayamba leikhidre adubu sex worker sing aduge mahutta transgender singna amuk mahut silakliba se numit humni gi manungda toktrabade civil society amade ima loop singna changsilakpa khongjangda isana yana lawgadabani haire